NRC update tawgadabani haribasi yamna maram sabadi mani lairibi issue sing wari sanadun worries purakadabani former chief minister somasum EGM sinduna pawna famgi sub editor okram homendro laikhitabigi press club ta pangthokiba awaba phongdokpa mifamda former chief minister Biren laktun sarugakri Manipuri hausi oribi issue asi yamna laibak thibani lairibi irang sing asi wari watai sanaba kaktada santi purakungmani lamdam asi the census pangthokringe mangoinana NRC sanhangadabani haiba miyamgi demand asi yamna maram zaba amani haina former chief minister Biren phongdokri ngarang emsu amasum EGM na sinduna press club ta pangthokiba pokna famgi sub editor okram Hemendro laikhitabigi awab phungdokpagi thoram ama saruk yaba lakhiba amada pawmising na hangkibu tongan bohang singi pakum piraduna former chief minister Biren haikibada Manipur hojik lairi irang asi loisinna state amasum central government ani gi maikedi yamna kana honari India gi atop state khrada mikal pangthokpaga mari leina state asidigi central forcing chatkibadu lakpa hori Atuba matamda ahoma khari lalagani government gi maikedi su state asida hojik lairiba phiba masi yamna kupna monitor tori irang mayuk nariba jaga sing da ehenba forcing thajin ba yauna wari watai sanaraba khaktada lairiba irang asigi waroisin purakpa ngamgani haibi asa tori state asigi miyam amasum tuan masi SO sing census pangthokringe mangoinana NRC update tawgadabani haina sangsiliba khongjang sing amasum demand toriba sing asigi matangda hangba amada former chief minister Biren haikibada demand asi yamna sumba amadi maram zaba mani Manipur hojik lairiba issue si atopa state singa khenai Manipur si hanadigi hauna illegal immigrants singi saitheng mayukna duna laklibi state mani Illegal immigrants in Matanga lady issue sing yauba census pangthokringe mangoinana NRC update tawgadabani haiba demand sigi matangna government amasum CSO singa common platform amada puna thabak tawminaduna lady issue sing asi puna hotnaminaba sangyaki Miyam marakta nungmai puraga koicha chatpa thengnarabadi kaptuna hatkadabani lamen tuyen masing nungmai kaptrabadi government aikhoi nungmai pibigi kanaba karino DG CRPF Mamang sa English nga ni kunga mga phawba leba sidagi mawis marufang na muthatkani haibasi kanamat thazakiti mathangi enasina Manipurani Misa miyam marakta khulai pudun satok sin tawba tarabadi hek uba kaptuna hatkadabani lamen tuyen masing nungmai kaptrabadi India government aikhoi yamlaba nungmai masum nungmai maru sing karigidamak pigadoribno Mawang sa leba asidagi left wing extremism mawis marufang na muthatkani haibasi kanamat thazakiti Handaki sina Manipur gi tarni North East da lariba lalhaubigi irangasi marufang na muthatna bohona pada sahi ama makhaironggi mayat sangkhigani haina numit humni gi khongsat Manipur laklamba CRPF ki DG GP singana phongdokre CRPF ki DG sina Manipur lariba Silsil Belest Manipur lariba lalhaubigi irangasi mapung fana lakshinanaba handakta Assam dagi Cobra Battalion chaniga taragi company uhum thunglakhiba singyauna pangthokiba interaction amaga mari renana lik oirakhiba minute 6.05 sangba video footage amada yumpham oiraga national paper ama oiribi hindu pauksi report tawrakhiba matung hanadi CRPF ki makok thongbu official kya yauna pangthokiba mifam aduda CRPF DG sina makhata nakhibda lalhaubu singi matrasa thagadoribu operation sigi matangda state sarkar na awang thakta mifam pangthoktuna khanani nakri haukiba sa English singani ka kunga homdogi me ahumdigi tholakhiba kangloki irang sigi manungda Manipur police ki armory digi nongmai lising taruki mathakta yauna yamlaba nongmai maru lising kaya lu tawkhre nongmai sing adu civilian singi khutta laikhibaga state sigi security ki phibam sauna khudong sada ba kya mayonari security ki maikei digi su lut tawkhraba khulai sing adu lakhana bonari Misa miyam marakta khulai paidana koisa satliba sing kaptuna hatpada karimata pukning waningai leiti maram zaba action sing gidamakta di CRPF ki DG ama oina sapsana thingnagani lamen tuyen ba sing adu numai kaptrabadi government na aikhoi yamlaba numai amasu numai maru sing kari gidamakta pigadoribano CRPF ki DGP ama oina nakhoi gidamak sapsana lepliba phawpadi legal goeba action singda karimata waningai leiti Haukiba April tareta Bisnupur district ki Tronglaubi awang lekaida khulai paibisingna bomb attack setaduna agang ani hatkiba thawdu adugi matung tarakpada miyamgi mof amana Gelmonda leiba CRPF ki camp thomjilakhiba duga mari leina CRPF ki nongmai kapada mi ahum sikhiba thawdu adugi matangna palladuna CRPF ki DG na makhata na haikibada
Gelmon village asi matam amana Kuki jauksingna khundaramba khulamani aduba kangluki irangna maram oiraga tribal community sing adu khul thadoktuna sena khibadagi mafam maina singbadagi sahi anigi nupi masa ama lekhidri hek tabra thamoi sokpa thawdu ama oina sahi ani khakta ngairiba nupi masa ama maina singbadagi lekhidri anga subu kanana hona mabok su sokpadagi lekatnari thawdu asi ngarang ayuk pung tarom tabra thobal district ki wangjing texam lekai de thokibani laikhidraba angang du ki apokpa texam hemanta apokpina memi kawi laikatnari ba mabok adugi mamingna madabi kawi hari Kuki NP Manipur gi Meitei gi June gi tang nipan English ngani ga kun ga taru haibadi ngarang Kim Secretariat Meitei gi press statement ma thokladuna North East Live te report torokpa pawama bu hairiba si Mr. Sungjang Panmai hatkibaga madi lainana thamlakpa North East Live te report torokpa madu baseless ni tokadabane haba wafam yawa press statement ma thorakli hairiba press statement sida makhata na palibana hairiba Mr. Sungjang Panmai hairiba miyoisi hatpa si thamoi sokna nuaitaba phawi amasum maki imung manungna nanghoriba awabda sukim gi Meitei saruk yareba wafama ahan boina thamli masigi matungda hariba thawdosi matangna report tawrakpa North East Live tegi tawrakpa report amabu kim gi Meitei akan mamongda condemn tawbaga loinana bias oiba reporting tawi haba maral sikri evidence laitana proof natragana verification tawdana Kuki militant hariba thawdo osida sena khi haba wafam report torakpa si kim gi Meitei akan mamongda condemn tawri makhatana hariba CS na palliba wodol khrana hariba thawdo thu hariba jaga si pongning lon kawi hariba jaga sida Kuki kanamata tadi natragana hariba jaga sida Kuki kanamata laiti hari makhatana kimna North East Live ta maral kia sisilakbaga loinana Kuki NP Manipur gi Secretary Information and Publicity Meitei gi janghaulun hawkipna khuyek piduna thadurakli makha satharakpa oina angakpa pawam oina lamdam asida amukta thoktriba mawongda konchak yonba dukan amada masingyamlaba grenade ki polamsing yonanaba purakpadagi police na miyoi fagatpa ngamkhri hari hairiba thawdo si sarna ngasi yuki pung nipan muk taba matamna thawdo si ngasi singjamai police station na konba singamakha Furamakhongda nan Manipuri amana phamba yor kaukta yonba dukan amada thokhibani hari hairiba thawdo sida Muslim nupi ahumna borau kha omada yotek thangtek yonge haiduna purakpani hari dukan gi miyoi singna borau khawdu hangdoktuna yengluba matamda hand grenade ki masak sing oirambani hari makhataba update myam punangai minasi aduga haujikoina di myam paus matanga sai lusinjarage amasum makhataba anoba update myam punangai minasena channel sigi Meitei gi myang phamda makhatana thamjari makhataba anoba update myam punangai minasena channel sigi Meitei gi thamjari